The nationwide protest Manipur su sinmi kyana sawatkhre Modi lenga ki mayok ta chathaba sinmi singi khongchen mai pak le haidana kogi lenga asigi Central Trade Union gi liching makha da chathaki ba dugul ba Narendra Modi na luching ba lenga na privatization yokhatuna sinmi singi mayok ta chathaba miut minegi thawong sing yani yaning da phongdok poina majida kogi tongan tongan ba kogi employee sing chu masigi khongjang sing je changchen bagi mami si tai ojaring ku masida lak chaning mo pham di Narendra Modi ki magi liching makha da magi luching balenga ki mayuk ta changchili ba siumla ba nationwide general strike asi miyamna saruk yaraga su yari badugi saruk ngahaki uina yaraga su tauri ba general strike tugi outcome duni ojaring ku khwaidagi maru ori badi karigumba thabak ama tawroga adugi mai pakpa pakta badugi outcome duni yamna maru ori badi adubu hauzik kogi pangthokliba masigi kogi Central Trade Union gi liching makha da pangthokliba siumba koi miyam kogi government employee miyam am su yauduna saruk yaduna mai pakle habadi hairi mai pakle hairi basigi kogi pakli basigi parameter si kari kamaina ola kanda pakle haibuno haibise ojaring kogi mota di masi kari kamaina thambe yoja democracy chatpa lebak amada kogi protest toba general strike toba masi kogi kanoda samidhana piba constitution na piba adu hak ne mase article 19 gi clause 4 ra adu yawbne aduga mass strike torpa nationwide strike tor iba potsi nationwide strike tor isi ayambana left lean toba adu political party singa nakna ba have tare se for trade union magi kano se ideology si left lean tobni ana left ki kano singna aduga leftist singna have tare kariguma matamda kogi capitalist ki structure da sendorakpa adagi socialist structure si thugaraga privatization gi rom da changchalakpa hena emphasis pirakpa mayam si ayam matamda koi masigi against the opposed orga lakpa se adum lai habidi moi ideology da leiri bisina kogi miyam si equally chap chaba hak adagi pisa tanba gi su chawkhat pa gi su kogi capitalist increase to the Bahetare, Maruina socialist from the base Toraga, socialism, see the base Toraga, Chatkadabani, Dagi, Lady Bakugi, sin missing Sigi, Matik Sabat Tolop, Tolop Katanataba, Makogi, job security, or the game Makoida, Pivum Topa, Pangam Topa, Kogi, allowance, nothing but Mayam, or the Gi Matanga Sanadaba. People mamakata piriba makogi daily waste all agadi daily waste the toragadi akogi pangam to potu pangdaba yawba dugumba mayam ama bharat pumba sida lairi habasima masi yam toina khanaba potni manipur da su zik sinmi mayam ama thabuk suba ngamdadana thabuk suba phangdadana chara henbagi potsu adum leitabdi nate ana hariba film nasimakta da akogi nationwide general strike ama torokpa all india gi oiba agenda ni issue ni aduda manipur gi su thoiba thodoksiga mari leinana madugi issue du put up torakanda trade union tarana all india gi oiba sida manipur gi su state trade union amadi bank employers sing moina akogi ngarang su akoi kano se general strike si yauki general strike si mai pa e habagi potti masida mokogi interest tu Moina highlight to Wungame, Aduga Narendra Modi gi government Sidagi Manakunda, Tahan Bangam Bagi government, the Tahan Bangam Bagi, Kano Mokak to Kola Mokak to Manipur, the Gisu Pundoki Habuduni. Aduna, Madu Pundu Hadana, Democratic way in a sanction ba, Dumba, general strike, Maduna, Kanosing the Kogi, normal life today, Topa Dugi, Kanosing the me Amata the disturbance, the Pigi, the Udi. Aduna. Adusu disturbance pidaba aduga protest tauba aduga madugi protest tu tagadaba manakong du tahalakanda masi akhoi mayam si pende habagi pot amakak message ama yawan base masi mai pakpani haina khoi hujik sinbiriba maruaina trade union gi Sri Sotin Kumar na phongdokkiba pot che masi am khoi adum mai pai haina lobadi hai tawadu protest tu mai pai habani pandam du phangge habanati magi wafum si Hadi miyam pumba saruk yaraga trade union gi missing club punna saruk yaraka na pangthokiba protest tu mai pae adubu madugi pandam du phangba phangdaba haibu de maduna atopa wafam amani aina ai adumaina lugse
Okay, thagachari.